ꯂꯩꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯃꯣꯏꯁꯤꯅ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯊꯃꯣꯏꯁꯤꯅ ꯄꯥꯝꯖꯔꯨꯗꯦ ꯈꯣꯏꯗꯥꯖꯔꯨꯗꯦ ꯂꯝꯍꯦꯟꯕ ꯀꯅꯥꯕꯨꯁꯨ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯍꯨꯜ ꯑꯃꯗꯤ ꯆꯣꯡꯈꯤꯕꯅꯤ ꯉꯁꯤꯁꯨ ꯍꯪꯂꯤ ꯋꯥꯍꯪ ꯑꯣꯏꯅ ꯃꯤꯍꯨꯜꯗꯨꯒꯤ ꯑꯔꯊ ꯁꯤꯕꯨ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯥ ꯂꯩꯔꯥꯡꯉꯩꯒꯤ ꯊꯃꯣꯏ ꯂꯀꯥꯗ ꯅꯧꯅ ꯂꯩꯁꯥ ꯇꯝꯂꯛꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯊꯃꯣꯏꯁꯦ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯈꯥꯝꯒꯦ ꯈꯟꯕ ꯃꯤꯠꯀꯨꯞꯇꯨꯅ ꯃꯔꯣꯟ ꯍꯦꯟꯅ ꯂꯣꯜꯂꯤꯌꯦ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏ ꯃꯄꯥꯟ ꯊꯣꯛꯃꯜꯂꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯋꯥꯈꯜꯅꯣ ꯉꯥꯎꯔꯕꯣ ꯅꯇꯣꯝꯇ ꯃꯃꯣꯟ ꯀꯅꯣꯛꯏꯗꯨꯕꯣ ꯃꯤ ꯆꯪꯉꯛꯄꯒ ꯈꯪꯗꯈꯩ ꯌꯥꯏꯕꯤꯔꯦꯜꯅ ꯅꯪ ꯑꯣꯏꯔꯦ ꯉꯥꯎꯔꯤꯕꯅꯤ ꯁꯛꯈꯪꯗꯕ ꯈꯣꯏꯃꯨꯗ ꯂꯨꯗꯤꯌꯥꯅ ꯑꯣ ꯕꯁꯟꯇꯅꯤꯅꯦ ꯕꯁꯟꯇ ꯀꯥꯏꯗꯨꯅꯤ ꯅꯕꯨꯡꯅ ꯈꯪꯉꯗꯤ ꯅꯪ ꯁꯤꯔꯅꯤ ꯏꯕꯦꯝꯃ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯀꯅꯥꯅꯣ ꯅꯪꯒꯤ ꯕꯁꯟꯇꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯥꯁꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯗꯥꯆꯥ ꯗꯥꯆꯥꯒ ꯌꯧꯈ꯭ꯔꯦ ꯃꯤꯗꯧꯅ ꯑꯩꯁꯦ ꯄꯪꯀꯧꯗ ꯀꯧꯕ ꯃꯥꯟꯕ꯭ꯔꯣ ꯗꯥꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯒꯨꯟ ꯑꯃꯒ ꯂꯣꯏꯅꯅꯅꯤ ꯀꯧꯔꯤꯁꯦ ꯃꯁꯥ ꯈꯪꯗꯅ ꯊꯣꯟꯖꯕ ꯃꯤꯡꯒꯧꯅꯤ ꯂꯞꯁꯥꯏꯟ ꯃꯥꯟꯕ ꯊꯃꯣꯏ ꯃꯆꯥꯁꯤꯗ ꯍꯛꯑꯒ ꯊꯝꯖꯔꯤꯕꯅꯤ ꯊꯃꯣꯏꯗꯤ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯄꯥꯜꯂꯤꯁꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯌꯦ ꯆꯦꯜꯂꯤꯕ ꯏꯒꯤ ꯏꯆꯦꯜꯁꯦ ꯊꯃꯣꯏ ꯃꯥꯅ ꯁꯥꯟꯅꯕꯅꯤ ꯑꯗꯨꯅ ꯏꯁꯤ ꯆꯦꯟꯍꯟꯕ ꯉꯝꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯍꯥꯔꯠꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯗꯦꯗꯅ ꯑꯗꯨꯒꯤ ꯊꯃꯣꯏ ꯃꯆꯥꯁꯦ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯑꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯗꯨꯅ ꯃꯥꯗꯣ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔꯗꯤ ꯍꯜꯂꯝꯃꯤ ꯑꯗꯨꯒꯤ ꯗꯥ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯥꯁꯤꯒꯤ ꯆꯥꯁꯦ ꯂꯧꯊꯣꯛꯑꯒ ꯗꯥꯆꯥꯅ ꯅꯨꯡꯁꯤꯅ ꯊꯣꯜꯂꯤꯅꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯥꯒꯤ ꯃꯄꯨꯁꯦ ꯍꯥꯏꯅꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯔꯣꯏ ꯅꯪꯗꯤ ꯃꯤꯌꯣꯠꯄꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯣꯠꯂꯤꯕꯤ ꯀꯧꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯝꯍꯦꯟꯕꯤ ꯃꯤꯌꯣꯠꯄꯤ